Ngasigi video asi nahankhaygi video sing adugadi manararoi. Ngasigi video asina aikoina thainagi matamda film da ukhiba Manipuri film actor actress singi makhoigi saktam asi houjika kyamu yamna khenabagi haibadu ngasigi video asida mutang khangminasi. Aduga ngasigi video asi mayam nge hang nungainaba haiduna semjabani masida aina haibada soikiba lankiba yaurabasu mayamna puksen chauna ngakpiyu haiba wafam thamjari. Video asi makhatana sembada puning thogotpiba oina sene sibu subscribe amadi video sibu like tawsinbiramu. Number 1 Laiden Jam Olen. Alangang khagtana tukimatik pamnaba actor amani 1996 ta mana kungkhiba khongsat wan film da magi oikhiba saktam ni. Khoi ani punsigi khongloi mapok khudi aise nangi aduma oine leiri. Aduga masina handa ikui kuidringai Durdarshan Manipur gi interview amada magi oikhiba saktam ni. Number 2 Sonia Samjet Sabam. Yamna ngang oidingaidagi film kumba horakiba miyamni yamna pamnaba actress amani 2007 da yening ama dilikla hariba film aduda magi oikhiba saktam ni. Mai ani tani tani laina tathak tathak o telanga aigi telanga o telanga aigi telanga. Aduga masina mahaki 2026 ki houjik oiriba saktam ni. Number 3 Kamala Saikom. Mahaksu miyam yamna pamnaba actress amani matam amada miyam yamna pamna tanakhiba nungsi hekta hairage hariba isai aduda magi oikhiba saktam ni. Nangi wakhalda nokjabi aini nangbu udabada kapjabi aini pukning nungshina yengjabada. Aduga masina magi houjik oiriba saktam ni. Number 4 Kuirangi pukning se khoshau nei wakhal se. Masigi isai matik asi hektaba matamda mayamna hena khangbiramagani Binata Laima. Masigi khoirangi puning se hariba isai sida magi oikhiba saktam ni. Kuirangi pukning se khoshau nei wakhal se. Aduga mana masigi isai asi houjiksu brking oituna dumak leiri. Aduga masina magi houjik oiriba saktam ni. Number 5 Denny Likmabam. Mahaksu miyam yamna pamnaba legendary actor amani 2000 da mana kungkhiba isian sida hariba film aduda magi oikhiba saktam ni. Nuksithoi maduna wagi wani tasengni yengrogadi nangai gi lambi tongan tongale ngasima nangai gan thangiliba khongthangse nakoi halaman singi apamgi mayokdani. Aduga masina magi houjik oiriba saktam ni. Number 6 Gokul Athokpam. Manipuri film industry da mafam chauna kaliba aduki matik miyamna pamnaba actor amani 2003 da mana billion oina kungkhiba Lucy Kamai hariba film aduda magi oikhiba saktam ni. Thôi Ngashite Ngashide aigi plan success ore Maiba ga plan success ore. Aduga masina ikui kuidringai masisu Durdarshan Manipur gi interview amada magi oikhiba saktam ni. Number 7 Kaiku Rajkumar. Mahaksu Manipuri film industry da athuki matik mafam chauna kaliba nupi angang khagtana miyamna yamna pamnaba actor amani 2003 da mana kungkhiba kanpana hariba film aduda magi oikhiba saktam ni. nuja pukning khangnani nungshi bana halure. Aduga masina 2026 ki magi houjik oiriba saktam ni. Number 8 Hamom Sadananda. Video asida mahak palhaudragadi mapung khara khajik pharoidra haina khanjai 2002 da mana kungkhiba ingen yatia hariba film adugi saida magi oikhiba saktam ni. Nungsit chithi yauramlani nuja mato yengning latle pau khum ama piraklani chakla thamoy letarani.
ꯑꯗꯨꯒ ꯃꯁꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯂꯤꯖꯦꯟꯗꯔꯤ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯉꯥꯛꯇꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯄꯜꯍꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯄꯥꯔꯠ 2 ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯑꯗꯨꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ꯫